Vermicompost santhi aribada sembasidi yam thuna ole sumaina kuppaga thammine ko habadi chindok amam ngalagadi nuaitabagi amambada le hojik yengage tuyongsi fajana olabane ko se chindok leiri si saida chaise fajana kupi ji lauthua thammadon duga chindok singje sida marakta yaur singje mangan tor thamba matamda loi manung changhini ba hapta ge dum kha lawba ya doin tindok manda kare tuyo fajana olabani matai jina anamba olega isu khangdi mayai fajana chade matai thangbada se marakta tindok yaurjini kayam luna chaba yengi phit khai mukti chamal horen se fajana nikthoga fajana light changhalaga 30 minute thambra changbra dumaina yengdone 30-40 ki chang dumaina light changhalla thammaga nikthok toin 30 minute phare ayamba kharadi change bu ayamba changdraga jo ni adoin siga akupa du lawdoine ba adum sigi process se mathang adum tawrak toini akupa la horoga apo du thamdoine ba tilai gumbi mi yaure to si fajana si compost fajana olabani si hanayam lauthok le ko to yama e fajare sigi process e dum hapta leiraga lauthok toine ba moise yam luna chade ba sigi aina semjari je 24 inch ki grow bag tane ba sigi tha ahum dari complete compost won ngamdai adum leng da be dum thamgiba matamda karo tawe ba tha taruk taret adu bawda di on bangai ba adu na cham normal compost ba sejina tinthok no olhan basina vermicompost orak toy ba sina phaba yam hele makha tinthok leiri se sum khaji ngai ga dum lothokpa ya doini nga thammaga laina dum changaga di moi kano dum tawe ba manungda dum changhi ba men torga dum nikhok pi doin tushilage fajare suka muraga seji ma lauthorokpada to kharadane kitoi seji mu thambada hapching raun duga muk fajana kupsila thamamdain sumaina dum hapta dum lauthokpada si tha humda loiba ngamdane sin nata taga di moise manung yauna chadeba khara gaktane ba chara tukine fit amagumba aduna siapi je kano na cardboard oina dum khanjinga su yai cardboard oina hapaga kana tawraga mammaga borana khummasu yai borana matakta khumaktone ai sigi napi kano jina napi akangba jina chai graganda boradu kano jida thanji purap thiengadi pallakpagi aina deta disi direct contact tawnadana bagi adum numit 7 to 10 days lera tum lothokpa yadoi se sumaina tum lothokki matamda tum sat thuna vermicompost olaktoin somda so semi
ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯕꯅꯦꯀꯣ ꯏꯁꯥꯅ ꯁꯟꯊꯤꯕꯨ ꯂꯩꯔꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯀꯤꯆꯟ ꯋꯦꯁꯅ ꯁꯦꯝꯕꯗꯨꯁꯨ ꯑꯗꯨꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯁꯦꯁ ꯈꯖꯤꯛ ꯀꯨꯏꯅ ꯆꯪꯉꯦꯀꯣ ꯁꯤꯗꯤ ꯁꯟꯊꯤꯗꯨ ꯊꯥ 2-3 ꯐꯥꯔꯕꯗꯨ ꯍꯥꯞꯆꯤꯜꯂꯒ ꯁꯤ 24 ꯏꯟꯆ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯝ ꯊꯤꯟꯗꯣꯛꯇꯣ ꯍꯥꯞꯆꯤꯟꯈ꯭ꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯔꯥꯎꯟꯁꯦ ꯍꯥꯟꯅ ꯐꯖꯅ ꯆꯥꯔꯛꯑꯒ ꯑꯀꯣꯏꯕ ꯑꯗꯨꯝ ꯃꯅꯨꯡ ꯌꯧꯅ ꯈꯖꯤꯛ ꯆꯥꯔꯛꯑꯦ ꯑꯍꯥꯟꯕꯗ ꯃꯇꯥꯏꯁꯦ ꯍꯥꯟꯅ ꯂꯣꯏ ꯆꯥꯔꯛꯑꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯕꯅꯤ ꯂꯣꯏꯁꯤꯟꯖꯔꯒꯦ